ꯒꯤ ꯇꯦꯛꯁ ꯍꯟꯒꯅꯤ ꯀꯥꯎꯈ꯭ꯔꯦ ꯅꯥꯎꯖꯂꯟꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ ꯇꯨꯝꯊꯕꯁꯨ ꯌꯥꯗꯦ ꯀꯔꯝꯅꯗꯤ ꯌꯥꯒꯅꯤ ꯆꯝꯅ ꯈꯟꯗꯣꯛꯐꯝ ꯂꯩꯇꯦ ꯅꯤꯡꯊꯧ ꯁꯥꯒꯩꯗ ꯄꯣꯛꯄꯅꯤ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯤꯕ ꯃꯈꯣꯏꯅꯤ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯒꯤ ꯅꯤꯡꯊꯧꯔꯦꯜ ꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤ ꯑꯍꯜꯅꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯜꯂꯛꯄ ꯌꯥꯏ ꯄꯥꯟꯅꯔꯤꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯃꯤꯆꯝꯅꯤ ꯂꯥꯏꯔꯕ ꯈꯣꯡꯇꯦꯛꯄ ꯁꯅꯥꯍꯣꯡꯕꯒꯤ ꯃꯆꯥꯅꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯗ ꯃꯤꯅ ꯎꯁꯤꯠꯄꯤꯗ꯭ꯔꯕ ꯃꯄꯥ ꯃꯃꯥ ꯃꯆꯦ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯅꯥꯎꯖꯪꯂꯦꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕ ꯑꯗꯨꯗ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯔꯦ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯦ ꯍꯤꯞꯂꯝꯕꯗꯩ ꯍꯧꯒꯠꯂꯤ ꯊꯣꯛꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯏ ꯑꯍꯤꯡꯒꯤ ꯑꯏꯪꯕ ꯃꯥꯂꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯖꯤꯜꯂꯛꯏ ꯆꯤꯡꯅꯈꯤꯕ ꯑꯗꯨꯅ ꯅꯥꯎꯖꯪꯂꯦꯅ ꯂꯦꯞꯂꯝꯕ ꯃꯐꯝꯗꯨꯗ ꯍꯟꯊꯅ ꯌꯦꯡꯊꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯟꯖꯤꯟꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ ꯀꯣꯅꯨꯡꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯀꯌꯥꯒꯤ ꯋꯥꯔꯤ ꯇꯥꯈ꯭ꯔꯦ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯕꯁꯨ ꯇꯧꯒꯦꯗ ꯉꯝꯕ ꯃꯈꯣꯏꯅ ꯂꯥꯛꯊꯣꯛꯈꯤꯕ ꯅꯨꯄꯤꯖꯥ ꯀꯌꯥꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯧ ꯂꯧꯈꯤꯕꯅꯤ ꯑꯍꯤꯡꯗ ꯃꯄꯨꯔꯣꯏꯕ ꯍꯥꯠꯇꯣꯛꯇꯨꯅ ꯑꯗꯨꯒꯨꯝꯕ ꯆꯣꯞꯂꯕ ꯅꯤꯡꯊꯧꯗꯨꯒꯤ ꯁꯨꯊꯥꯡꯅꯤ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯁꯤꯕꯣ ꯈꯨꯗꯛꯇꯨꯗ ꯈꯖꯥꯏ ꯌꯦꯠ ꯑꯅꯤꯗ ꯇꯛ ꯇꯛ ꯊꯝꯃꯤ ꯏꯆꯟ-ꯏꯕꯦꯝꯃ ꯋꯥꯈꯜ ꯐꯈꯤꯅꯨ ꯃꯤ ꯁꯨꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯃꯗꯤ ꯍꯥꯡꯆꯤꯠ ꯂꯥꯡꯕ ꯊꯣꯔꯛꯄꯗ ꯑꯗꯨ ꯑꯩꯁꯨ ꯏꯆꯤꯡꯗ ꯆꯤꯡꯅꯩꯗ ꯃꯈꯣꯡ ꯑꯅꯤꯗꯣ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯤ ꯁꯨꯛꯊꯗꯨꯅ ꯐꯝꯂꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯃꯥꯅꯗꯤ ꯌꯥꯖꯗꯕꯅꯤ ꯌꯥꯝ ꯆꯠꯅꯤꯡꯕ ꯑꯩꯁꯨ ꯃꯥꯏ ꯅꯤꯡꯊꯧꯔꯦꯜꯁꯤꯅ ꯀꯔꯤꯒꯤꯅꯣ ꯐꯔꯛ ꯐꯣꯔꯤꯗꯨꯅ ꯑꯊꯤꯡꯕꯅ ꯌꯣꯝꯂꯕ ꯃꯆꯥꯏꯕꯨꯡꯉꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯪꯒꯥꯏꯗ ꯑꯩꯅ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯗꯕ ꯑꯁ ꯃꯊꯥ ꯁꯥꯏꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯁꯨꯛ ꯃꯊꯥ ꯁꯥꯔꯁꯤꯅꯗꯤ ꯀꯨꯏꯔꯛꯑꯗꯤ ꯐꯖꯔꯅꯤ ꯑꯩ ꯀꯣꯅꯨꯡꯁꯤꯗꯒꯤ ꯍꯤꯡꯅ ꯄꯨꯊꯣꯛꯂꯛꯀꯗꯧꯔꯤꯕꯣ ꯃꯣꯏꯅ ꯀꯣꯅꯨꯡꯗ ꯆꯠꯂꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯦꯛ ꯍꯥꯏꯔꯛꯈꯤꯕꯗꯨꯗꯩ ꯍꯧꯈ꯭ꯔꯕꯅꯦꯕ ꯇꯥꯃꯣꯗ ꯋꯥ ꯂꯣꯠꯄ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯣꯕꯥꯏꯜ ꯊꯤꯕ ꯍꯧꯔꯛꯏ ꯋꯥꯈꯜꯅ ꯃꯪꯂꯤꯉꯩ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯕꯅꯤ ꯐꯃꯨꯡꯗ ꯑꯣꯠꯄ ꯂꯣꯏꯔꯦ ꯂꯩꯇ꯭ꯔꯦ ꯇꯦꯕꯜꯗ ꯌꯦꯡꯉꯤ ꯂꯩꯇ꯭ꯔꯦ ꯊꯣꯛꯅꯥꯎ ꯃꯌꯥꯗ ꯌꯦꯡꯉꯤ ꯂꯩꯇ꯭ꯔꯦ ꯍꯦꯟꯅ ꯃꯊꯥ ꯁꯥꯒꯠꯈ꯭ꯔꯦ ꯏꯆꯟꯗꯣ ꯀꯥ ꯃꯌꯥꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ ꯇꯞꯅ ꯅꯤꯡꯁꯤꯡꯉꯤ ꯈꯨꯗꯣꯝꯕꯤꯗꯨꯁꯨ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤ ꯅꯤꯡꯁꯤꯡꯂꯛꯂꯦ ꯂꯦꯡꯂꯝꯕ ꯈꯨꯗꯣꯝꯕꯤ ꯊꯥꯡꯒꯠꯂꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯈꯨ ꯀꯨꯟꯊꯩ ꯐꯃꯨꯡꯗꯨꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯈꯣꯡꯗꯨꯗ ꯌꯦꯡꯉꯤ ꯂꯩꯔꯝꯃꯤ ꯑꯌꯥ ꯁꯤ ꯂꯩꯔꯦ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯒ ꯐꯃꯨꯡꯗ ꯅꯪꯒꯜꯗꯣ ꯉꯥꯊꯩ ꯗꯌꯥꯜꯒꯤ ꯇꯦꯛꯁ ꯂꯩꯔꯝꯃꯤ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯇꯨꯝꯃꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯄꯥꯎꯁꯤꯗꯤ ꯇꯝꯂꯝꯒꯦ ꯇꯨꯝꯂꯝꯃꯦ ꯐꯔꯦ ꯇꯨꯝꯂꯝꯗ꯭ꯔꯦ ꯃꯍꯨꯠꯅꯤ ꯇꯝꯈ꯭ꯔꯦ ꯗꯌꯥꯜꯗ ꯄꯥꯎꯗꯣ ꯄꯥꯎ ꯇꯝꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯏꯅꯥꯎꯕꯒꯤ ꯇꯦꯛꯁ ꯄꯥꯏꯁꯤꯜꯂꯛꯏ ꯋꯥꯎ ꯃꯤꯁ ꯑꯣꯟꯂꯥꯏꯟ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒ ꯔꯣꯃꯥꯟꯁ ꯇꯧꯔꯤꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯁ꯭ꯇꯦꯟ ꯕꯥꯏꯒꯤ ꯐꯣꯝ ꯉꯥꯏꯖꯔꯤꯌꯦ ꯀꯔꯝ ꯀꯥꯟꯗꯩ ꯊꯥꯗꯧꯔꯤꯒꯦ ꯐꯣꯝ ꯅꯝꯕꯔ 1 ꯏꯅꯥꯎꯕꯒꯤꯅꯤ ꯆꯒꯠꯂꯥꯏ ꯍꯥꯏꯁꯤꯅꯤ ꯃꯆꯤꯟ ꯀꯥꯡꯈꯠꯇꯨꯅ ꯇꯦꯛꯁꯜꯂꯤ ꯑꯍꯤꯡꯅꯤ ꯆꯒꯠꯅꯔꯛꯀꯅꯨ ꯅꯪꯒꯤ ꯆꯒꯠꯅꯐꯝ ꯅꯠꯇꯦ ꯑꯩ ꯑꯣꯐꯁ ꯈꯣꯏ ꯀ꯭ꯔꯁꯅ ꯑꯍꯤꯡꯗ ꯇꯦꯛꯁꯜꯂꯛꯑꯦ ꯉꯥꯎꯔꯦꯍꯦ ꯃꯍꯩ ꯌꯥꯜꯂꯦ ꯄꯨꯟꯁꯤ ꯇꯝꯅ ꯂꯥꯏ ꯇꯝꯅꯔꯛꯀꯅꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯃꯊꯥ ꯁꯥꯗꯧ ꯁꯔꯨꯛ ꯑꯩꯒ ꯉꯥꯏꯍꯥꯛ ꯔꯣꯃꯥꯟꯁ ꯇꯧꯁꯤꯗꯅ ꯅꯥꯀꯟꯗꯩ ꯍꯟꯖꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯔꯤ ꯔꯣꯃꯥꯟꯁ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯔꯣꯃꯥꯟꯁ ꯎꯁꯤꯠꯇ꯭ꯔ ꯅꯪꯒꯤꯁꯦ ꯐꯥꯒꯤꯔꯕ ꯑꯩꯁꯦ ꯎꯁꯤꯠꯂꯦꯗ ꯅꯣꯏ ꯍꯤꯔꯣꯒ ꯑꯩꯒ ꯀꯅꯥ ꯍꯦꯜꯂꯦ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯌꯦꯡꯍꯧ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯌꯥꯗ꯭ꯔ ꯇꯣꯛꯆꯧ ꯑꯣꯅꯤꯡꯉꯦ ꯅꯁꯛꯇꯣ ꯑꯣꯅꯤꯡꯕ ꯏꯁ ꯗ ꯔꯤꯖꯜꯠ ꯑꯣꯐ ꯁꯛꯁꯦꯁꯐꯨꯜ ꯔꯣꯃꯥꯟꯁ ꯍꯦ ꯆꯥꯎꯈꯠꯇꯕ ꯏꯅꯥꯎꯕꯗꯤ ꯀꯟꯅ ꯍꯤꯒꯠꯂꯤꯕꯅꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯕ ꯈꯨꯕꯤ ꯂꯝꯖꯦꯜ ꯊꯥꯔꯤꯉꯩ ꯏꯆꯟꯒꯤ ꯗꯤꯄꯤ ꯃꯨꯠꯈ꯭ꯔꯦ ꯑꯣꯟꯂꯥꯏꯟ ꯎꯈꯤꯗ꯭ꯔꯦ ꯑꯥꯏ ꯕ꯭ꯂꯣꯛ ꯆꯥꯔꯦ ꯈꯨꯗꯣꯝꯕꯤꯗꯨꯅ ꯂꯥꯏꯕꯛ ꯈꯣꯠꯂꯤ ꯏꯅꯥꯎꯕ ꯆꯥꯕ ꯇꯥꯕꯅꯤ ꯋꯥꯁꯣꯏ ꯉꯥꯡꯂꯗꯤ ꯊꯤꯅ ꯆꯩꯕꯤꯔꯛꯇ꯭ꯔꯤꯕꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯏꯅꯥꯎꯕꯕꯨ ꯕ꯭ꯂꯣꯛ ꯄꯤꯔꯒ ꯗꯇꯥ ꯑꯣꯐ ꯇꯧꯁꯤꯜꯂꯤ ꯃꯣꯕꯥꯏꯜꯗꯨ ꯐꯃꯨꯡꯗ ꯂꯪꯈꯠꯂꯤ ꯃꯤꯠ ꯑꯅꯤꯗꯣ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯤ ꯍꯩꯅꯔꯨꯗ꯭ꯔ ꯃꯥꯜꯂꯦ ꯀꯥ ꯍꯦꯟꯅ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯤ ꯐꯃꯨꯡ ꯀꯥꯈꯠꯈ꯭ꯔꯦ ꯈꯖꯥꯏ ꯑꯅꯤꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯍꯩꯅꯍꯟꯈꯤꯗ꯭ꯔꯦ ꯁꯥꯊꯤꯅ ꯏꯆꯟꯕꯨ ꯏꯅꯥꯎꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯆꯟꯕꯨ ꯇꯠꯇꯅ ꯋꯥꯈꯜ ꯊꯩꯗꯣꯛꯍꯟꯕꯁꯦ ꯏꯅꯥꯎꯕꯒꯤ ꯃꯊꯧꯅꯤ ꯏꯆꯟꯅ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯔꯛꯈꯤꯕꯗꯨꯗ ꯊꯑꯣꯏꯅ ꯀꯥꯔꯟ ꯇꯥꯈꯤꯕꯅꯤ ꯉꯁꯤ ꯃꯍꯥꯛꯅ ꯇꯥꯔꯨꯕ ꯀꯥꯔꯟꯁꯦ ꯋꯥꯆꯣꯏ ꯉꯥꯡꯕ
ꯂꯦꯝꯖꯗꯕꯒꯤ ꯃꯑꯣꯡ ꯇꯥꯈ꯭ꯔꯦ ꯏꯆꯟꯒꯤ ꯃꯐꯝꯗꯗꯤ꯫ ꯏꯆꯟꯅ ꯀꯥꯔꯟ ꯇꯥꯔꯒ ꯏꯅꯥꯎꯕꯅ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯤꯅꯣ? ꯃꯤꯁꯤꯛ ꯃꯤꯔꯥꯎ ꯈꯣꯜ ꯇꯥꯗ꯭ꯔꯕ ꯆꯤꯛꯅ ꯊꯦꯡꯂꯕ ꯑꯍꯤꯡꯅꯤ꯫ ꯊꯦꯡꯂꯕꯁꯨ ꯀꯣꯅꯨꯡꯅꯤ ꯈꯨꯠꯁꯦꯝꯒꯤ ꯃꯩꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯪꯒꯥꯏ ꯄꯨꯝꯕꯗꯤ ꯃꯝꯂꯦ꯫ ꯁꯪꯒꯥꯏꯒꯤ ꯑꯀꯣꯏꯕꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯗꯨ ꯅꯠꯇꯅ ꯁꯪꯒꯥꯏ ꯃꯅꯨꯡꯗꯗꯤ ꯑꯉꯥꯟꯕ ꯌꯥꯎꯗ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯨꯝꯅꯈ꯭ꯔꯦ ꯇꯥꯛꯂꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯍꯤꯡ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯤꯀꯨꯞ ꯅꯥꯍꯝꯁꯤꯡꯅ ꯉꯥꯛꯂꯤ꯫ ꯑꯔꯤꯕ ꯀꯪꯂꯥ ꯐꯝꯕꯥꯜ ꯇꯣꯡꯐꯝꯒꯤ ꯁꯅꯊꯣꯡꯗ ꯅꯤꯡꯊꯧꯔꯦꯜ ꯅꯤꯡꯊꯧꯅ ꯑꯀꯟꯕ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯍꯛꯈꯤꯕ ꯊꯥꯡꯐꯝ ꯑꯍꯨꯝꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯄꯤꯕꯥꯔꯦꯜꯅ ꯀꯨꯞꯅ ꯌꯦꯡꯂꯤ꯫ ꯄꯥꯡꯒꯜ ꯍꯥꯞꯅꯕ ꯄꯥꯏꯔꯤꯕ ꯆꯩꯁꯨꯗꯨ ꯂꯩꯃꯥꯏꯗ ꯍꯦꯟꯅ ꯀꯟꯅ ꯅꯝꯁꯤꯜꯂꯤ꯫ ꯄꯣꯔꯣꯟ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯃꯟꯊꯔꯕ ꯁꯅꯊꯣꯡꯅꯤ꯫ ꯃꯤ ꯆꯪꯅꯗ꯭ꯔꯕ ꯁꯪꯂꯦꯟꯅꯤ ꯃꯤꯔꯥꯡ ꯊꯨꯔꯦ꯫ ꯂꯥꯏꯔꯝ ꯇꯤꯔꯝ ꯈꯪꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯄꯤꯕꯥꯔꯦꯜ ꯆꯤꯡꯅꯕ ꯄꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯈꯨꯠ ꯌꯦꯠꯅ ꯄꯥꯏꯔꯝꯕ ꯆꯩꯁꯨꯗꯨ ꯑꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯍꯛꯂꯤꯕ ꯊꯥꯡꯐꯝ ꯑꯍꯨꯝꯗꯨꯗ ꯈꯨꯏꯔꯕ ꯈꯨꯠꯁꯥꯁꯤꯡꯗꯨ ꯊꯝꯂꯒ ꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯃꯝꯕꯒꯤ ꯇꯥꯏꯕꯪꯗ ꯎꯔꯛꯏ ꯁꯪꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯇꯥꯡꯕꯜꯅ ꯃꯁꯦꯛ ꯃꯉꯥꯜ ꯐꯨꯗꯣꯛꯂꯤꯕ ꯇꯥꯡꯕꯜ ꯊꯛꯇ ꯉꯥꯟꯊꯣꯏꯒꯗꯕ ꯃꯤꯁꯛꯇꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯨꯝ꯫ ꯍꯤ ꯀꯔꯤꯅꯣ? ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯊꯥꯡꯐꯝꯗ ꯊꯝꯂꯝꯕ ꯈꯨꯠꯁꯥꯁꯤꯡ ꯂꯧꯊꯣꯛꯏ꯫ ꯋꯥꯡꯂꯕ ꯁꯅꯊꯣꯡ ꯑꯁꯤꯕꯨ ꯃꯗꯣꯜ ꯐꯥꯎꯕ ꯌꯦꯡꯈꯠꯂꯤ꯫ ꯇꯨꯡ ꯑꯣꯟꯗꯨꯅ ꯆꯩꯁꯨꯗꯣ ꯀꯛ ꯀꯛ ꯁꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯍꯥꯛ ꯇꯝꯅ ꯂꯦꯝꯕ ꯂꯥꯛꯂꯤꯕꯗꯨ ꯎꯏ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯅꯥꯛꯇ ꯂꯦꯝꯕ ꯂꯦꯞꯄꯤ꯫ ꯇꯨꯡꯂꯣꯝꯗꯁꯨ ꯌꯦꯡꯉꯤ ꯈꯪꯅꯤꯡꯅꯁꯨ ꯍꯪꯉꯤ꯫ ꯏꯄꯜ, ꯑꯊꯦꯡꯕꯁꯤꯗ ꯃꯐꯝꯁꯤꯗ ꯆꯠꯄꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯤꯕꯥꯔꯦꯜ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯂꯦꯝꯕꯁꯨ ꯄꯤꯕꯥꯔꯦꯜꯒꯤ ꯈꯣꯡꯊꯥꯡꯒ ꯃꯥꯟꯅꯅ ꯆꯠꯂꯤ꯫ ꯂꯦꯝꯕ, ꯀꯣꯅꯨꯡ ꯃꯍꯤ ꯂꯥꯡꯗꯧꯔꯤ꯫ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯏꯄꯜ? ꯄꯥꯈꯠꯀꯅꯨ, ꯅꯪꯒꯤ ꯅꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯁꯣꯛꯂꯣꯏ꯫ ꯅꯤꯡꯊꯧ ꯁꯣꯛꯂꯣꯏ ꯍꯥꯏꯔꯛꯂꯕꯗ ꯂꯦꯝꯕ ꯈꯤꯇꯪ ꯌꯥꯡꯖꯩ ꯈꯟꯖꯥꯟꯅꯕꯗꯤ ꯐꯥꯎꯔꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯋꯥꯏꯗ ꯑꯍꯜ ꯃꯇꯝ ꯌꯧꯔꯛꯄ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯛꯂꯕꯗ ꯅꯍꯥ ꯑꯣꯏꯅꯤꯡꯂꯛꯏ꯫ ꯏꯃꯤꯠꯁꯤꯅ ꯁꯅꯥ ꯇꯥꯡꯕꯜ ꯎꯅꯤꯡꯕ ꯄꯣꯛꯏ꯫ ꯃꯌꯦꯛ ꯁꯦꯡꯕꯤꯌꯨ ꯏꯄꯜ, ꯅꯆꯥꯒꯤ ꯆꯤꯡꯅꯕ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯈꯨꯏꯔꯕ ꯆꯤꯝꯕꯥꯜ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯂꯦꯝꯕꯅ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯌꯦꯡꯂꯤ꯫ ꯆꯩꯁꯨ ꯃꯃꯥꯏ ꯑꯣꯟꯈ꯭ꯔꯦ꯫ ꯑꯔꯤꯕ ꯁꯅꯥ ꯐꯝꯕꯥꯜꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯁꯨ ꯄꯤꯕꯥꯔꯦꯜꯅ ꯑꯣꯟꯕ ꯃꯥꯏꯀꯩꯗ ꯑꯣꯜꯂꯤ꯫ ꯌꯦꯡꯉꯨ ꯂꯦꯝꯕ, ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯉꯥꯟꯊꯣꯏꯔꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛ ꯃꯄꯩꯁꯦ꯫ ꯌꯦꯡꯈꯠꯂꯤ ꯂꯦꯝꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛꯁꯤꯡꯗꯨ ꯎꯔꯕꯗ ꯈꯪꯅꯤꯡꯅ ꯄꯤꯕꯥꯔꯦꯜꯕꯨ ꯌꯦꯡꯂꯛꯏ꯫ ꯏꯄꯜ, ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯥ ꯃꯆꯥ, ꯁꯅꯥꯕꯨ ꯐꯗꯤꯅ ꯌꯣꯝꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯅꯤ? ꯀꯌꯥꯝ ꯀꯨꯏꯅ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯃꯁꯦꯛ ꯃꯉꯥꯜꯕꯨ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕ ꯌꯥꯒꯗꯒꯦ? ꯃꯍꯤ ꯃꯌꯥꯏ ꯆꯦꯟꯕ ꯄꯣꯠꯁꯛꯄꯨ ꯅꯝꯊꯗꯨꯅ ꯀꯨꯝꯖꯥ ꯀꯌꯥ ꯊꯝꯒꯗꯒꯦ? ꯄꯨꯝꯅꯃꯛ ꯁꯥꯛꯐꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯂꯦꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯦꯟꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯕꯨ ꯉꯥꯛꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯅꯨꯄꯥꯅꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯜꯂꯕ ꯑꯍꯜ ꯄꯤꯕꯥꯔꯦꯜꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯋꯥꯐꯝꯗꯨ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯄ ꯉꯝꯂꯨꯗꯦ꯫ ꯀꯔꯝꯅꯁꯨ ꯉꯝꯂꯨꯒꯅꯤ? ꯂꯦꯝꯕꯅ ꯃꯤꯆꯝꯅꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯂꯥꯏꯃꯤꯠ ꯊꯧꯕ ꯑꯍꯜꯅꯤ꯫ ꯃꯤꯆꯝ ꯀꯅꯥꯅ ꯈꯪꯕ ꯎꯕ ꯉꯝꯗꯕ ꯀꯌా ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯅ ꯈꯪꯂꯤ ꯎꯔꯤꯕꯅꯤ꯫ ꯁꯤꯡꯅꯕꯨꯗꯤ ꯄꯣꯛꯂꯤ ꯂꯦꯝꯕꯁꯨ ꯄꯤꯕꯥꯔꯦꯜꯒꯤ ꯊꯧꯔꯕ ꯃꯤꯠꯅ ꯇꯨꯡꯂꯝꯆꯠꯀꯤ ꯊꯧꯗꯣꯛꯄꯨ ꯎꯕ ꯐꯪꯂꯝꯒꯅꯤ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯍꯣꯡꯕꯇꯅ ꯊꯜꯂꯒꯅꯤ꯫ ꯑꯅꯩꯕ ꯏꯁꯤꯡꯒꯤ ꯃꯊꯤ ꯐꯣꯡꯂꯒꯅꯤ꯫ ꯌꯦꯛꯅ ꯃꯔꯥꯡ ꯍꯧꯔꯅꯤꯗꯣ꯫ ꯃꯆꯤ ꯃꯆꯤꯗ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯁꯂꯥꯏ ꯃꯁꯦꯟ ꯍꯨꯟꯅꯔꯒꯅꯤ꯫ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯍꯣꯡꯂꯅꯤ꯫ ꯑꯅꯧꯕ ꯁꯛꯂꯣꯟ, ꯑꯅꯧꯕ ꯃꯥꯏꯊꯣꯡ, ꯈꯨꯔꯛꯀꯤ ꯏꯅ ꯁꯅꯥ ꯐꯝꯕꯥꯜ ꯅꯤꯛꯂꯅꯤ꯫ ꯁꯅꯥ ꯊꯧꯒꯜ ꯃꯔꯛꯇ ꯌꯦꯡꯊꯤ ꯁꯣꯔ ꯍꯣꯜꯂꯅꯤ꯫ ꯑꯔꯨꯕ ꯏꯁꯤꯡ ꯑꯅꯩꯕ ꯏꯁꯤꯡ ꯌꯦꯠꯁꯤꯟꯅꯈꯤꯕꯅ ꯅꯤꯡꯊꯧ ꯃꯀꯣꯛ ꯉꯥꯎꯔꯅꯤ꯫ ꯁꯅꯥ ꯊꯧꯒꯜ ꯆꯦꯛꯁꯤꯜꯂꯣ꯫ ꯉꯥꯛꯊꯣꯛꯅꯕ ꯀꯔꯤ ꯇꯧꯒꯅꯤ ꯏꯄꯜ? ꯄꯤꯕꯥꯔꯦꯜ ꯃꯉꯛ ꯍꯥꯏꯗꯨꯅ ꯂꯩ꯫ ꯂꯦꯝꯕ ꯅꯨꯡꯁꯥ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯐꯠꯇꯕ ꯋꯥꯐꯝꯗꯤ ꯄꯟꯗ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜꯅ
ꯂꯦꯝꯕ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯄꯥꯜꯅꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯕꯨ ꯅꯪ ꯑꯩꯅ ꯁꯦꯝꯗꯣꯛꯂꯨꯕ ꯊꯩꯗꯣꯛꯂꯨꯕ ꯉꯝꯒꯗ꯭ꯔꯗꯣ ꯃꯤꯔꯣꯜ ꯀꯌꯥ ꯁꯛ ꯎꯗꯕꯒꯤ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯨꯔꯕ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯗ ꯇꯥꯔꯝꯕ ꯃꯌꯦꯛꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯆꯍꯤ 2,000 ꯍꯦꯟꯕ ꯃꯁꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯤꯕ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯜꯂꯝꯗꯦ ꯏꯇꯤꯍꯥꯁꯀꯤ ꯇꯥꯡꯀꯛ ꯑꯣꯟꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇꯣ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯅꯤꯡꯊꯧꯗꯤ ꯄꯥꯜꯂꯤꯕꯁꯤꯗꯤ ꯏꯄꯜ ꯄꯤꯕꯥꯔꯦꯜ ꯂꯦꯟꯕꯕꯨ ꯄꯪꯉꯤꯗ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯈꯖꯥꯏ ꯉꯥꯟꯊꯣꯔꯛꯏ ꯃꯉꯥꯜ ꯅꯥꯏꯅ ꯁꯅꯥ ꯇꯥꯡꯕꯜ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯂꯦꯝꯕꯕꯨ ꯇꯥꯍꯜꯂꯛꯏ ꯑꯉꯥꯎꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯄꯨ ꯂꯩꯇꯕ ꯍꯧꯅꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯇꯥꯡꯕꯜ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯇꯥꯡꯕꯜꯂ ꯄꯣꯔꯣꯜ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯁꯅꯥꯊꯣꯡ ꯍꯥꯡꯂꯒꯅꯤ ꯅꯤꯡꯊꯧ ꯃꯤꯔꯣꯜ ꯀꯌꯥꯅ ꯐꯝꯕ ꯐꯪꯗꯕ ꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯉꯥꯟꯊꯣꯏꯔꯅꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯄꯣꯛꯄꯤꯔꯛꯄ ꯃꯤꯁꯛ ꯑꯗꯨꯅ ꯐꯝꯕꯥꯜ ꯇꯣꯡꯂꯒꯅꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯔꯅꯤ ꯏꯄꯜꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯁꯤꯅ ꯁꯅꯥ ꯇꯥꯡꯕꯜ ꯑꯁꯤ ꯎꯕ ꯐꯪꯂꯒꯗ꯭ꯔꯥ ꯏꯊꯛ ꯊꯛꯀꯠꯂꯤ ꯂꯦꯝꯕ ꯍꯔꯥꯎꯕ ꯂꯥꯡꯇꯛꯅꯕꯅ ꯌꯣꯝꯂꯛꯏ ꯄꯤꯕꯥꯔꯦꯜꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯃꯄꯣꯛꯇ ꯀꯔꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯣ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯀꯨꯝꯖꯥ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯥꯡꯕꯜ ꯑꯁꯤꯗꯕꯨ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯈꯤꯕꯅꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯟꯕ ꯉꯝꯗ ꯆꯠꯈꯤꯕꯅꯤ ꯑꯅꯝ ꯀꯟꯕ ꯅꯤꯡꯊꯧ ꯃꯁꯤꯡ ꯈꯪꯗꯕ ꯁꯅꯥ ꯇꯥꯡꯕꯜꯁꯤꯕꯨ ꯃꯤꯀꯥꯗꯨꯅ ꯁꯅꯥꯊꯣꯡꯁꯤꯕꯨ ꯊꯨꯒꯥꯏꯒꯦ ꯊꯧꯔꯥꯡꯂꯨꯕꯒꯤ ꯂꯥꯏꯊꯨꯡ ꯄꯛꯇꯨꯅ ꯅꯣꯡꯒꯥꯈꯤꯕꯅꯤ ꯄꯥꯞ ꯆꯦꯜꯂꯕ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯄꯤꯕꯥꯔꯦꯜ ꯑꯩꯍꯥꯛꯀꯤ ꯏꯈꯨꯠꯁꯤꯅ ꯁꯅꯥ ꯇꯥꯡꯕꯜ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄ ꯐꯪꯂꯒꯅꯤ ꯎꯟꯁꯥ ꯈꯨꯏꯔꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯌꯦꯡꯖꯩ ꯇꯨꯔꯦꯜꯒꯤ ꯃꯁꯛ ꯂꯧꯔꯛꯂꯦ ꯄꯤꯕꯥꯔꯦꯜꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯆꯦꯟꯊꯔꯛꯏ ꯂꯩꯃꯥꯏ ꯇꯝꯅ ꯂꯦꯝꯕꯒꯤ ꯄꯤꯔꯥꯡꯁꯨ ꯑꯋꯥꯕꯒꯤ ꯄꯤꯔꯥꯡ ꯅꯠꯇꯦ ꯆꯦꯟꯊꯔꯤꯕ ꯃꯍꯩ ꯌꯥꯜꯂꯕ ꯃꯄꯣꯛ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯆꯦꯟꯊꯔꯛꯄ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯅꯤ ꯂꯦꯝꯕ ꯃꯄꯤ ꯇꯩꯊꯣꯛꯏ ꯏꯄꯜ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯉꯥꯟꯊꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯃꯇꯝ ꯉꯥꯏꯌꯨ ꯇꯍꯥꯒꯅꯨ ꯑꯩꯍꯥꯛꯁꯨ ꯂꯥꯏꯃꯛ ꯅꯠꯇꯦꯗꯅ ꯃꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯟ ꯑꯣꯏꯖꯕꯇꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯁꯤꯇꯕꯨ ꯈꯪꯕꯤꯔꯛꯅꯕ ꯑꯩꯍꯥꯛꯁꯨ ꯅꯤꯖꯔꯤꯕꯅꯤ ꯅꯛꯁꯤꯜꯂꯛꯂꯕꯅꯤ ꯆꯦꯛꯁꯤꯜꯂꯨ ꯅꯤꯡꯊꯧ ꯄꯣꯛꯄ ꯅꯤꯡꯊꯧꯔꯦꯜ ꯅꯤꯡꯊꯧꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯤꯡꯒꯗꯕꯅꯤ ꯏꯄꯜ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯉꯩ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤꯉꯩ ꯏꯅꯤꯡꯊꯧ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯜꯂꯣꯏ ꯅꯤꯡꯊꯧꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡ ꯂꯦꯝꯕꯕꯨ ꯁꯤꯡꯅꯔꯛꯄꯅꯤ ꯂꯧꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯉꯥꯛꯂꯝꯕ ꯏꯅꯤꯡꯊꯧꯅꯤ ꯏꯅꯤꯡꯊꯧꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯏꯌꯥꯝꯕꯗꯨꯅ ꯏꯀꯣꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯕꯅꯤ ꯏꯌꯥꯝꯕꯅ ꯁꯤꯟꯅꯔꯝꯕ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯇꯨꯅ ꯏꯌꯥꯝꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯆꯔꯤꯕ ꯑꯩꯍꯥꯛꯅꯤ ꯏꯄꯜ ꯃꯗꯨꯅꯤ ꯃꯤꯑꯣꯏꯕ ꯃꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯏꯁꯥꯒꯤ ꯊꯧꯗꯥꯡꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯜꯂꯣꯏꯗꯕꯅꯤ ꯋꯥꯐꯝ ꯑꯃꯅ ꯏꯄꯜ ꯂꯦꯝꯕꯕꯨ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯏ ꯄꯤꯕꯥꯔꯦꯜꯅ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯝꯖꯥ ꯂꯩꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯄꯜꯂꯛꯂꯤ ꯃꯁꯤꯕꯨ ꯀꯝꯗꯧꯒꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯌꯣꯛꯇꯨꯅ ꯊꯝꯂꯛꯄ ꯏꯅꯤꯡꯊꯧꯒꯤ ꯏꯖꯠ ꯂꯩꯕꯥꯛ ꯃꯥꯡꯗ ꯐꯥꯛꯇꯣꯛꯂꯗ꯭ꯔꯥ ꯅꯤꯡꯊꯧꯅ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ ꯂꯝꯖꯥ ꯑꯣꯏꯔꯨꯕ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯅꯤꯡꯊꯧꯔꯦꯜ ꯅꯤꯡꯊꯧꯅꯤ ꯈꯨꯔꯛꯇ ꯃꯍꯥꯛꯀꯤ ꯏꯖꯠ ꯀꯩꯗꯧꯅꯨꯡꯗ ꯂꯤꯊꯍꯜꯂꯣꯏ ꯄꯥꯝꯕꯩ ꯂꯩꯇꯦ ꯂꯦꯝꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ ꯀꯣꯅꯨꯡꯁꯤꯗ ꯃꯍꯥꯛꯅ ꯎꯠꯄ ꯄꯥꯝꯂꯤꯕ ꯃꯤꯅꯨꯡꯁꯤꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯐꯝꯗ ꯎꯠꯄ ꯉꯝꯂꯣꯏꯗꯧꯔꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯂꯝꯖꯥ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯖꯒꯦ ꯈꯟꯖꯕ ꯂꯦꯝꯕꯒꯤ ꯋꯥꯈꯜ ꯃꯀꯥ ꯐꯣꯡꯅ ꯑꯗꯨꯃꯛ ꯉꯝꯗ ꯂꯦꯟꯕ ꯇꯥꯔꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯄꯤꯕꯥꯔꯦꯜ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯍꯥꯛꯅꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯑꯍꯜꯅꯤ ꯃꯇꯦꯡ ꯐꯪꯒꯗ꯭ꯔꯥ ꯀꯥꯡꯊꯣꯛꯂꯨꯕ ꯋꯥꯐꯝꯅꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁꯪꯒꯥꯏꯗꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯗꯣ ꯏꯁꯤꯡ ꯆꯥꯏꯔꯤ ꯄꯨꯛꯅꯤꯡꯗꯤ ꯆꯪꯅ ꯆꯥꯏꯗꯦ ꯄꯨꯛꯅꯤꯡ ꯃꯥꯅ ꯆꯪꯗ꯭ꯔꯕꯗ ꯏꯁꯤꯡꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯃꯁꯥꯅ ꯃꯥꯡꯍꯟꯖꯔꯤꯕ ꯏꯁꯤꯡꯗꯣ ꯎꯕꯗ ꯃꯇꯣꯝꯇ ꯁꯥꯎꯖꯩ
Ising tang mane tap tay mangal le khoidong lang khalakani asi kari harauduna manghali be ising no pambi da decide re nakanam da loina kaupthe thabak am tawda pukning sangdaba atopa misak na manghan badu ngai mana ngangli badu charang khorang na tawba thabak pu mauyung sagadra mafam marang khangde ising do pakap ta kapada kapthokli be ising marik tuna mafam chada phuziluraga hanjilak tuna nongdai rembagi mapi da chongle hi na sauning na nongdai remba khutta pari ba water sprayer do lak tuna lang thui han na yenglamda phi kam tuna lak laga chair da pham thai karino sin tawrisina magi matau yengliba tayal na hairi bani nongdai rembana langthok lamlaba sprayer do makhut na mafam chana thammi Taya ni sprayer do muthatlingi isaw sagot na nongdai remba sangai gi thongal yaukhre ai tayal makhwang mili nongdai remba gi tawthoktana tawrakpum matawda nongdai remba su thongal du da mamai awang onduna lepi lambi du da na nauzinglen gi chen ga lakli kari yengino tungdagi tayal na hanglakpani pakhum piramde nongdai remba sahum amaga loina na changki tayal na hayawi kari mo ongno mana tawrisibo tungdi narude nauzilin ga lak minari bi chen bungai duna le ani du su tayal gi nak yosilei mazai bungo makok no li tayal nauzilin nokmi tayal nipim chasi thabak loibuga thilo hoi mazai bungo seran turan langfan khan ganu ko ibema ai su thabak leibani chathok loki gi tayal chatle hai bugum ingit tawrami tayal sunhok padamang noi Ichen sa nauzingli na chatkibado yengi noklamba tayar suktharai yam thawai ta na yengkreda as yengde tamo yengoi amana mabuk lamla rakhangde asai dei soglo ang na amuk teiba matanda hatuk sagadori nangna ningai mangai dana la ini do ninu reina hairak pagani la ise kaino yam thengba sunatre angang macha dawna isau irang tawi kai nungsini na tawriro nachindo pe pa yam ngangano Ichana lakli basi nupani siki chak thong mani nurai na tharak bani chak sang nani ichana chak thongat bahokre tayal na mating pangli nongdai rembadi laptak phamlaga isuk suk thana lei mobile sa sanari ichana nongdai rembada pairap yenglaga tayal da hairi masina tawisina kaino swai da leiba yade bro nganguran mihullamai taw tokre asumaina mungto tawdubani sauraga pochai lang thokpa ngasin ahan bui karigi langi ba made ising chai bani mathau lei tamnina mapokning chang da bai mapi cholaba adui water sprayer do tok lang thui phana sangi pai thui do pet lawbra khan mani apanga khradi yausare pakhang phara bani na sakta asiga nushi ga toram bani yaroi dori ngangna sana ba da paw mi phau khong na de kai de phong na ne ge makok lei khat lei hari mi di mangon da tawbiri ba mayam siga hairadi mentally yam thini strong oi bani Patience labor mini. Akhoi already mana khangzili mayam se ngamam da basu yai. Tamo suma ko le khat pawa ngang na ba ya da ba se yam thagat iko. Thagat pa na te da asing bodo haizawani. Yan sang thongat kre ichan mathil ani humni thong liba. Khabai du na haira bo laga makhom kupsili. Kawe. Kadom dai no mazai bungo nong sinen ga pulai du na. Thorak pa da sumang da leirammi. Kadai da no hange ai su sida chak thong mani khumme karigi kaidobagi kanana chatlo hairiba wahang manam hangzilai madu hangme mathau lei tabadong na made ho hanglabani na khumme adominare kamai leyo hairunia lakminare adum atai di game hairak trabo ichan tayal gi nakta nakna phamai hairei nui ani dalai bani nupa ngaktani pakhangni cheksilo yam naksinaga no na thawloi baga hallo yam hairakhi bani kaw khreda I karaktana mazai bunga fudaru ni ngasi is yari ngo thawna phaba sabiranu hek sawning ngakpo chaloi salai chara dawra noi ne chara dawni amase to pisumani se thengjinai se udro nga sai dai ni kana no charam thaklam dai sida table da thamli batayagi mobile da ringing lakpa da haizabani mobile du lokhatlaga hagotuna chatkige tawbada ichanna chak thirabani ko tamo amase koromo nakongda mobile thamlaga thoki
Ichansu chak sembal loirabada nongdairembada yam tanna yengli machindasu haizai. Ngasai mobile yengbabu hazipok yengami mamitse pokhairadi phadongni. Tallasu tanna nongdairembagi nakta changsilli. Manakta ichan changsilakpagi samil fanglabada sauna yengkhalai. Ichan di mara leirabakum ipapa khatna latlatongna. Chak loire chaba yarani haigena. Chaningdri. Tamona di chak lami hairamba. Lamde. Sakta asuk nungsidaba nupasibu kaino. Nongdairembadi tahanda yarakta ngangi. Sauribani haiduna chaningdi hairaklibani. Madu khangduna makhol thokna amuk haire ijando. Saringe chahaudradi. Chaningdi abane. Khanglaw lakhali ikhang khangi ijando. Masadu chongkhali. Nongdairembana laubada tayalsu tahori. Anidugi nakta leplaga. Kaidore dukana lariduna. Chak chaningdi. Ichan tayalbu yingduna hairakpani. Tayal wakhal tari isaw langlibani haibaduni. Mano aina. Nongdairemba chak chathorasi. Angang se thabok suwali kuina fazanba faroi. Tayal ichan gabu hanna yenglamda chatkhi nongdairemba. Magi matung ina ki tayal su. Nongdairembagi matauda sauninglaba ichanda funingbagi maong tawduna solawi. Rasi yaukidre. Kari thoksayena langi ba isongno. Lawai sida kutumna sudatpa. Pisumani se sutok-tokda. Kainu pano tamo tayalna phariba. Sak toklabada nongdairemba busu puduna ichange makhoi hum thokminara I tayal. Mana mayai chatli. Nongdairembadi magi chatfam thokpa mainon thaboi tawduna chatli. Tayalga ichangana ngangnaribadusu taribra tajibra khangde. Aina puro haiki document sungdo purakpu natro. Aina sabirasu yabani. Nangso sum puthokningba. Library staff aduda nasak takpigi. Aina pau phaunabada nang purau sak khangnagi hairakpani. Is khangnadradi yadabe maongnine. Khangno kaino. Nangsu lairik paba chathok chasin tawdoridudi. Khangnaba ma leiba kaise nungaikraponi. Ai leibagi nang konongshida makalamna laksarido wakhal taw. Yari bungo. Pongthokibasina chakthokibasina nakhol nawa phok tahanbiraktabado makayam lamkibani ai inaubana laknabada kappibani khangaba mamai non thaduna chatlamba nongdairembado ichandi yingli thazadana haidorei nachin khukanduga kappiba thazarani kaina pau tamminine tayal mana ngangi do taningde wangangalakano nangonda ngangbra tamoda ngangzabani aikhoini wari sabada nang yaubiro haide Chatfam thokpu chalo. Brain hekta khummi sagatnarake tawriba anido tayalna khamjilli. Kamai tawrino chikna duida tawrisibo. Nongdairemba nang wayang angkan kitang hainabada wakhal tanase. Ichan nangsu nongdairemba bu nang ma tawbudu tawgan. Aigi mi oiriba nangnadi ma bu lumna khallo aigumna. Yaradi noini sangatnagano. Ai kanagi michangda leigidabano khangdi. Nongdairemba kidi tayalna ngangkibadagi hanagum leikre. Ichanni nongdairemba bu yengduna sugatli. Ichanna sugatpado obada tayal noi. Yare sugatlano library yauretu. Mangag ilai ichan yengthoi. Mathol ahomgi library ni. Academic syllabus da chanba lairik thamde. Itihas ka mari leinaba lairik na mapung oina thamba library ni. Tayal na nongdairemba da hangi. Nang kamay tawba. Yani swai machida lairumge. Punna changu sidana. Ichanna hairakpani nongdairembadi pikhaw homlaga machi amada thesillaga lepkre tayalda ichanda onsilli madi kat paide changbasu yade mamangdasu aina haikradudi lejaramusano fathorakse kuina ngaihengumsi machi da leisillaga lepliba nongdairemba bu nungaitana amuktang yenglamlaga ichan tayalga punna library changkre nongdairemba su madom lephori Aniduna changki be ikan kanada mazai bungo lanchenba maphamsida thunglare makhoi ani humsui nongdairemba ubada lanchenba angakpu matawda mit lauk thoktuna yinglei nongdairemba su lanchenba ubada iyei heina zade hey noileram lakminaba miyei singno thamlamlaga lanchenba nongdairemba gi nakta leplare nongdairemba bu khongdagi kokphok yingi ita takhatna khonjal pora phangi Nang di ka daw walay ba? Kanang laino, kay lege ha? Tayaga lakpa ni ambong tot. Mapang thogan daday nang mo.
Minai Masado Pupu the Yadoribodum. Is Yam Soxilakadorina. Muktani Pika Gumdana, Hero Saramineva. A Falvaneva. Bakang Para Avanina, Naga Hagat Pori, to the Uranangto. Coming levels Kumbangamde, Lanjamana Kala locally. Nakutuloto Pika home lumber could talk keen a lock toxe. Lanjin ba, no diamond sheet and yingly. Mazabungo, get over your virage. They are the finglap hung look bunny, Lanjin was sound that they are the yingly. It chance to let lumber over the my tongue kango honky. It chen busumika, Womatonda, Karishu Kantada. It chen ginak the changsile. Hainadraduna, Masamana, seemed to the lay ijandi. They are Sulanjin babuting boina, Mangagnoli. Prepop nang horigum, Ichen butagli. Mazaibungo ma Ichen, Intogi my kedi konung shida lakpani. Lanjin bachap lepi, isan buying badi leptri. Haina de mit ying do tayal fauba. Nupa mahak na hina trabada, Ichen adi kari oiram gani. Lanjin ba, baray ni chimbal lek laga. Ma ing balakpani. Doctor suye. Kang lagalakabani. Ahiya pasarakano. Tayal bu into e, Ichen bo mungtang koi do na chali. Naton just sang chinkali. Sampu manam nungshi. Tayal bu yingli Ichen. Miding do bo pangamda, pang da bogum, karishuto bangam the lepli. Isana tayal the yingli bada obada, Lanjin bakarim nari. Mangon the yingon, Angonda yingo. Tayal the gay mani da fazaba. Namang the sok fazaba a lepisidi. Mazaibungo, mahak aiga kanazavani. Tayal na tona fudok na hirakpani. Yam ngak na Lanjin mana. Kariya. Kariva. Nanga khangna zabaneba. Kaino aisibo. Chathoy seran turan. Ichen da amuk tayal da amuk yingi. Tayal gi mamay managta Lanjin bagi may do nagsili. Yam usitana. Minay masa. Konung sida nang minay na tro. Minay nang namapueng wanda hanggat na hangang bayabro. Nang haturo. Ay na nang hatpada kanana karitaw durige. Lanjin mana tayal bu thina ngangli bado tara basu kari bu tawba ngamluni amana magi pamom ting mangam na de Lanjin bado tayal dagi khara handoragli ichanda mu yenglaga is aina pam na laklaban fisibu maga khangnei gai lamja masa minai nang naso ai gya pam bada ye to ga tawsari lamja noi ni naso noi ni gi nak ta mi lai sabi se koi kau ai su dai ngasi su kau dai thawai na noi thirei ni Tayal sulam jani Lanjin bagi wangang sida khangle. Mafam sida makhoi lak bagi pau Lanjin mana hana khangduna leiramle. Ma bu thina ngang bada khomdrabasu nongdairem ba yauna ngang laklabada tayal na tapna hairi. Aikhoi na kau nati ining thona. Kadona re. Nauzilen jangsilai makhok pong na ngaglam ba Lanjin basu mayambung ahalni hangakli bado khanglabada masong phalam bado hanthaki Lanjin bagi magun khang ba nauzilen ni phingalakte. Jingliam na wangang lei. Lanjin ba. Yambunghan. Library chang doira. Au sum kaino miyeng sirana. Mangak hagat lamba Lanjin ba tumin jatki. Nauzinglen na nong dairan babu han na yinglagte. Adudagi tayage changa bu yinglei. Angang ahumdugi mai thong na taram liba mami do na tagli. Manaw Lanjin mana makoy kwadaw sokpa. Karigumba khara tawramlani. Adubu madu pumbu sinarudre. Ifa fadok na Nauzinglen na tayal da hairi. Tayal, noi library card saruni do sarurabo. Hoy mazaibungo. O, adudi nipim jase pukrage. Kumbangam de tayal thamoy na di yaning de. Nauzinglen su khangi mani hairi bado tayal na yaning de. Matang sida so, yaning drabasu khangsin na kidre ichanda onsilaga. Ivema, chatsi. Tayal, noi leho koko. Mangagta magnoli. Ijan tayal bu warong na amuktang yinglamlaga Nauzinglen gi matong indu na chatkre. Nauzinglen ni ijan bu gari da hap to na pukibado tayal panggal fudok pangamda thawai chak na yinghawi. Ngasay dagi nong dairem bati maruluk thado na leiri. Taunari bangangnari mapumba tari bani uri bani. Nauzinglen ni ijan bu pukibado michi na yinglode. Nauzinglen na so nong dairem babu kauram nganglamdi. Magi marup tayal na thawai chak na leplibado obada nong dairem bagi thamoy puba yaraktre mapi khangzilaga tayal bu yingdu na ningamda aina matik sadabana moinu usitawani noigi damo pamom ting basungamde waroganu ko marup